Manipuri Wari Pambi senena tabiriba pugnamakpu mohana taram noksari Ngasisu mayamgidamakta anouba wari masa ama puduna laksari wari masa asigi maming Ningsinglakli Ngasisu sahi marigi matungda nongma haibu wari masa asini wari masa asigi aiba M. Isa Khan taminnasi wari masa Ningsinglakli Ngasisu sahi marigi matungda nongma wari asida yauribasing nupa Bizen Imphal dagi Johnson Mizoram dagi Bizen gi marupni Rahul Imphal dagi Bizen gi marupni Nupida Julie Nagaland gi Angami Ningolni Lily Julie gi manau nupini Sweety Bizen gi machan nupi ayuk ki matamni Bizel mangonda famduna pause paduna lairi tanja aduda magi marup Rahul sumatang sana laklami Bijena Rahul bu kausinduna magi kada faminarami machanupi Sweety-da sa puhalaktuna thakminari sa thakna makhoi ani wari sanari Rahulna hanglakpa matang amada Bijena magi nungairaba punsigi tanfam amagi wari liraklami matamado nauna sarkar gi thabak sangbagi matangni aina ihan hanba oina Manipur gi tampakta-gi ngamlaba singgi lambida fauduna Nagaland state ki singgi lambi aduda yaurakhibada singgi fajaraba drisya kayana mitpham hongba ngamkhide hainingai leitana fazaki adubu Nagaland gi capital city oiriba Kohima da numit 9 leiraklaba matungdagidi Kohima se singgi fajaraba saharama oina urakle aihak advocate oina thabak phangbadagi Manipur gi DC office ta regular senior LDC oina lairiba khelembana sinbirakpadagi Kohima gi DC office ta thabak phangduna lairakhibani aigi ni haibada ima lukhrabi asinatana kana amata laite marupna su hena khanglibaduni ima lukhrabi asina lukmai panduna isanupi ga aiga saunana ba yokpirakpani imana wana honaduna masa ani bu set pasaba walhandabata natana mahi sumapung phana tamhanbirakpani aina BA pass tawraba matungda paisa gi awat pa leibana sarkar gi thabakti lairaduna private ki thabak phawbu tawba ngamdana wana leirakpani imagi mateng pangning khiba amadi isanbu matik sana semningbagi wakhalna Manipur gi wangmada oirabasu thabak amabu phanglabadi haina asa tawrami adubu mapugi nongdamni haigadra aikoi babaga tinaramba ipan chawbagi masanupa khelembana aikoi gi awaba khangbiduna Nagaland gi concern official singatana rubadagi yabiraktuna paisa amata sanghandana thabak ase phanganbi khibani laibak phabadi aiga hana khangnaramba Mizoram dagi Johnson kauba marup amasu mafam aduda lairami masu mafam aduda lakpa tha ahum mari mukta ngairi hai haujikti khara yai phare haukiba sahi manga asida yamba yamdaba tha gi tolop khara fanglakli mafam aduda tha muk lairakaba matungda aikoina lairiba mafam adwai gi mioi sing amadi official kayagasu khangna chanarakhi aigi marup Johnson ga pullabanina yamna nungaikhi masida sunatana James kauba Nagamis amaga sutinabadagi ayamba matamda aikoi ahum pullaga lai awaba kauthoi marup James khoigi yumado aikoina lairiba mafam adudagi khongna chatpada mina 10 mukta sangi lapanate Nagamis singa loinabadagi makoigi marol khara ngang ngamlakhi duty komba amadi op leiba numitasu hek koithok lui mafam adwaida sa thak amadi haira samin thangminai marup James khoida leithokpa yawi nongma marup James na makhoigi yumdagi thoklakpada hairei dukandagi nupi masa asiga khangnagera ai talli nupi yengba kijariba ainabu kamaina hai aina hairadi yagani masaksu adum phajari sidi phajababudi phajai adubu manau nupi asina helida manau nupi asidi wa kaya ngangande asasu sauba mali angangsu oidi masi edudi soidana yarakani haibani mamingbu kari kaubage taw
mase asina Julie aduga masanupi asina Lily kaubani itaw. Marup James na awaina na aingonda hairakhiba nungsi nungongi matau aduda aisu pakhang nina amuksu khanthakidaba natte adubu nupiga wa kaya ngangnaba haitabani hairuraga nupi aduna ka chairaklabadi haina khanjana khi tasengnabakidi James na Julie bu nungsijai haibase ai hanana ukhrabani adubu Julie na di mangonda yarakadaba mande haibasisu ai khangi maram aduna aingonda thangjillibani adubu aina ningliba asado khangladuna James na Julie gi manau nupi Lily da aigi maramda haijillambadagi mana hanana aibu pamduna leirambaga mapa sanaba haibadumak thokle masida sunatana James na Johnson gi damak Julie bu hairubadasu Johnson na su Julie na su yaramni machin manau animak angami ningolni aikoina leiba mafam adudagi panglap laptana thongal manga taruk muktang khanaraga piktakna dukan oi yum oi leiba poyonbi amagi masani makhoi animak masak matau fajabata natana laik suningthina hairabani mamagi dukan phamba aduda mateng pangduna leirakpani aisu James amadi Johnson ga punna toina makhoi gi dukan dagi pochai leiba maramna yamna naksinana loinai tattana pochai leibadagi tattana unai adubu wari sanabadi pangyaw yaudri James na pau pirubadagi Lily ado marakta aikoi gi baragi kaada laktuna aikoi ani wari sanaba horakki karigumba kanda sumachin manau animak laktuna dukandagi asa thakna singba su purai tawbagi budi Lily na aibu nungsi aina sumabu nungsi haibasisu James nadi pumnamak khanglibani aibu hairap nungsibagi wakhal leiribi Lily na aiga unaningbagi marakta lakpa aduda mache Julie ga adum loina rai Julie su aikoi gi yumda toina lakningbagi apamba amabudi leiribani masu marup Johnson bu nungsiribani Lily na aibu nungsi haina wahai makna haidrabasu magi wahai wata miyeng na yengda adum ulaklabani mahakna marakta chak charabro kari insang no chak thonglabro asina singba hangba hek lai makhoi gi jaga adwaida leiba mioi kharadi Manipur dagi karbar tawduna leiba mioi singa toina loina badagi Manipuri lol khangi James na themduna karigumbada Lily bu chak thongamu haiduna namduna thonghanba amadi fagi jugai khara tawsinduna firol na singba suhalamba su yawi magi singlemba monghadaba ing tappa matau aduda aisu nongmagi magi wakhal khanba horakhi masu aitagi wakhalna nongmagi mathau oijari haibasu ai khangi adubu ka hena aingonda naksinanaba honarakliba manau nupi Lily gi matau aduda aisu pakhatabadi ngamkhide wakhal mawon khalakhi aina mabu lauduna mafam asida darama onduna leirabadi imana kari oihauba natraga yumda mau oina pusilubada kari amu hairakpa ai tawfam ama ikhang khangdreda nongmasu aina James ki mateng lauduna chithi ama pihanki Lily khoi gi imung manungdo khana launabagi makhol tai haiduna James na amuk hanna tamlare oirakliba thawong aduda aidi miram aduda sel tanba pamlaktre adum oinamak ngarangdi thabak khara wakhibadagi Johnson di chak toklaba matungdagi isi sina tumkhre aidi wakhal su sarang nare wabagi pankhai su leitre aduna awaba khangamdana ka manung aduda lenkhi pung 10 muk tabagi adwaida aikhoigi kaagi thongado dag thilai aidi pakhatpana loire marup Johnson bu tumina hawdoi kanano thong hangdo u Lily ra aikoi tumme atheng busidadi nangdi kaidobula ino hayang nongalaga wari sanarasi thong hangdo u yadradi kaurage thong hangdo u yadradi kaukhairage thong hangdo u Lily na asau buga loinana thong kanna thilingaida Julie ga mamaga laktuna Lily bu themi aduga Lily gi wakhan fatharaduna mase amadi mamana pukhre ai sor sang na holaga upai leitana hippi matau asumna
lambi sorokta amadi dukanda thengnabada hek hek wari sanakhi Manipur da yamna satningi koiba pubiyo kaina hek hek hairai aina su pubini kaina adum haijilli tha tarung muk haukre ai suti phangladuna yumda thokadaba numit nini humni da ngaire ai yumda thokadaure haibase lili su pau tarami marup James ta pau pirai aigi asengba paukhum pami mana satkhraga aibu karamna laihau haibano aisu magi mawong mataw aduda haifam khangkhide asum tawna numit nini humni ado haukre ngasidi ai amadi Johnson yumda chatkadaba numitni aikoi animak chatnanaba sem saba loiseladuna James na thindorakhi aikoina leiramba yum adudagi khongkap tara kun muktang thangdorakpada mangairi leirak masinda lili leptuna leirami aduga aingonda onsenduna hairai nahak chatlagadabra amuk halaklaroi dabra laklaroi Tripura da amuk chatlani transfer taure aibu karam haina leho haibano mase hairaga mahak wa makha tarkhide aisu haifam tawfam khangdana kaisu haidana ngaihak lepi amuk makha tarai Nagaland Manipur Assam India gi manungda laiba state ngaktani masida aina adani aina aduni jati tinade lon tinade haibagi khenaba thambadi fatte nangsu Nagaland asida nupi thiduna adum laibada kaisu kaidena aidi ima lukhrabina yolakpani imabu kondaba yadabani tada bijen nungsibadi nungsinariba thamoi ani aduna sangsar pumbabu kaubu ngami haibadai ai chalukhige suti fangbada amuk lakke asumna ai thauna leitana mafam adudagi ningjing mangjing tapna tapna khong thangdorakhi khara thaptoraklaba tungda hanna yengthoklubada lilina faklangda ngaduna pirang taithokpado ukhi pungningda khalakhi ai magi mafamda yamna lalle ai su mahakpu nungsirakhi liligi ningamdaba saktam ado punsida kaubu ngamlaroi lilibu nungsi pami adubu puksel pikpa haigadra wakhal thenba haisira aidi lol saksu jatinaba iramda leijaba hingjabana fai asumna matamgi matung inna nungairaba punsigi tanphamado nongma nongmagi lapthorakhibani bai gi wari se tabada aisu nungaitaba fawi ado liligi makha taba pau takhidrabro marup James na hairakpadi sahi ani mukki mamangda makhoi adwaida mayum pankhre masanupa amasu phangjakhre haiba khangki as bai ningsinglaroi sida masigi wafam ase aina wakhal thenkhibadagi mase thokhibani tanja duda bijengi machanupi suiti kada changsilaktuna tamo Rahul sakchara sela o haina kaurakhi Bijel amadi Rahul imung lomda sangminakhi